Layriba BJP ki MLA minister mayam singsi BJP ga chatminariba magi MLA elected member mayam singsi thomjal laga huji cabinet mi pham dana laibak sigi kaidau sigi na hekta khoyen masa paira kochen che laga hotna ga dabne ba laibak ke huji moi kai dana se Nitin Gadkari unabai photo thagalak dana lai asi kaino tawdana lambi sorok ke lambi sorok sisu sem ni na tawramaga tat pat tawramaga malhallamaga matek khar thaba horamaga tumina chup chat lai gre mang gre tung gre lot gre ba law and order su ngak taba laibak sin rule of law leitaba laibak si ngakpi sen bibra hai suna taba development su tau taba hiram khuding makta completely fail oiraba iraq na raba luppa ai khoi sibo sida amuk moina ai khoi natana laibak si nungai hanaba praja gi damakta BJP haiba party si nataba leite hai taraga di sidi praja miyam na decide tau suna wangang ning de khoi nganga yam thin nga kaniba aduna bamkin ai wahangam dangga ai angtang cross tau jauge ko Hai basi koi BJP da su Congress da su hana li sangchit na 15 years ki Manipur da yengre adu bo hojik si lairiba conflict sina maram orakanda koi miyam na BJP si di pam da bagi achauba mami ma di tari adu how far BJP si pami natraga pam de harga su hayeng board ki result na magi keno se lep ka doini number game da laibani na adu mok po hojik aina hangiba wahang dugi pakhum oina bangkinna haidi BJP na maram oirakanda ngasi thoiba kangloki irang adagi koina national highway chatpa yadriba IDPs mayama koi mayum da hanjan mangam dadana leiriba law and order breakdown tawriba lebak sida rule of law chatriba BJP na maram oirakanda grievances atukki matik leireba kanglok masen gi marakta trust issue trust deficit se leireba in case if hariba issue mayam si if Congress ki ID kaino si amu lakpa taragadi laiba grievances singse kharak khajik tang oiraga su revive tawba ngamgani haibagi thajabadi bangki laibra kamai dawi Congress party na amasung adagi aihak na koi panel discussion sing da yam tattana haijabadoi che akoina day 1 dagi dum hire lakpase ama amagi wana te 18 takna haijarage matam samre am do mandre masdaida chaiga leiriba khulai myam se phajalo haibase it's not a joke it's a very serious matter ne ngasi phajalluriba hostess mayam do makok to nungna sugairaga hatpa oiramoeba huji adu postmortem report ki matungina laga budi khangni ko ngasi kapnariba adu kapnare hariba mayam se masi karino toklaw bira kapnari se nauri ra kapnari se karino ba kapnari se khulai phagat lo ain na yadaba lo na yadaba chairaga leiriba illegal mayam phagat lo hai sida wa loin loiram ne ba peace la na bagi ahan ba immediate step ne ba si se pung chai raga salak sagai chai raga leiriba gunda phanda tawriba nongmai amam paisal laga sida tawriba nongmai myam si entire state sidagi si amtang tumna phagat lakanda karina kapak pano yengse karina mi hat pano yengse haibase BJP na sungta ta disi karigino sida neba koina hekta haise BJP na thon bala ne haise moina mi kaphal laga hatlali neba mi kap na naba nongmai do lokhot lo phagat lo haibe yadraga di kap no hatok no haibe natrane indirectly moina min tawisi si natraba si taw yade ani subada rule of law lehen laga laibak si loire magi development da khumang chausan na toba ngamba or ngamdaba ama amagi development gi ama gi public welfare gi scheme project mayam doti rule of law leira kanda laibak tu santi leira kanda constitutional protection do phajana magi state sida magi public praja miyam sida pibira akanda tapna magi follow up laksaga da pot neba sidi it's a mandatory part and a parcel of the government neba sidi haina drasu yaba pot neba rule of law si hana lehal law laibak sida law lay haibasi amtang hana khanghallo si punamak si karamba matamda khangangani BJP amasung BJP ga chatminariba elected member MLA minister mayam singsina constitution masak khangakana khangakanieba moi constitution khangdreba constitution na piriba right mangon na piriba magi values mayam principle mayam singsi khangak ta baineba aduna constitution gi my provision mayam si Manipur da phajana implement tawrak ta badagi kang khong chairi neba si punamak si tawgi hai taragadi constitutional value si masak khangna chatla kanda leibak ta rule of law leira kaniba rule of law leira ba leibak tu da
development hai sidi masa mathan automatically matamgi role nung jita til kanda yaujara kadabne ba sigi sakhut lamjen sidi aduna chaira laiba illegal arms mayam gunda phanda aina yadaba unlawful organization mayam singse entire state sidagi magi leifam mafam du da get namaga thamjallo haiba loina lok tor thamjallo ba adu monitor tawba ngamdaba adu yengsanba ngamdaba adu da lamhen tu hen ba mayam do khut thaba ngamdaba chai thaba ngamdaba sarkar sina lan si thoan bane haidagadi kanada thoan bane haidoino ba koi chat hale pung chai hale pang kap na hale pang hatok na hale kaim so haide aduga tumin na lei adu di si karino aduna congress party na palaga di thoiba irang singsi kamdauna laksan bangam gani kari thaudang lobi gadage haiba wahang dugi paukhom oina ina in short ta point number 1 da chairaga leiba illegal arms mayam singsi loina clean up tawthokpa mathangda leibak ta constitution ngakna chalhanba every institution government functionaries mercenaries khujingokse rule of law masak khangna thabak tawhal akanda constitution ki guidelines mayam singje pajana follow tawr kanda leibak sida rule of law laini law leiba leibak amada lamhen tu hen bangamoi lamhen tu hen ba gunda yam leitaba mafamda leibak to nungayai phaba tangdu leitaba santi leiba leibak ama oini aduna atopa ahen athoi mayam dudi kona laksagadaba potne oiriba prevailing situation sidadi congress party na asigi hariba point kharase asi laure harakanda manipur si 600 square miles tauna naga gi manipur ama kuki gi manipur ama maitai gi manipur ama sumaina leiba dawna tawhallibase asi phajana punjal halle harakanda mahausa gi manipur naga gi hariba maru oina koi gi united naga council ko makoina thadokpagi maramsi makoina ju sengdorakpase koina thengnei makoina thadokpagi maramsi koi international law amadi human rights pu ikai khumna basi yenglakanda hariba kuki civilian taramari se thadokpani adudha natana union home minister amit shah amadi nagaland ge chief minister nephew riona naga taruk phabada chenaba mioi sing thadoktuna chapchaba logi oiba thabak paikhatkani haibagi adugum laba thazabasi birei haiba warol su thambirei aduda natana npp gi koigi meghalaya gi chief minister konrak ke sangmana su condition amta yaudana kuki taramari micham taramari si thadokhinaba hairakpa swaina thambadagi united naga council npo ansam amadi sdsa hairiba tongan ba loop sing sina makoigi tongan ba stakeholders sing sina tawrakanda hairiba makhoi taramari si thadokpani ana ching makhoi united naga council gi maikai dagi masigi jerol ji thama iko adubu nakalamromda yengurakanda bamkin khoini yengba yari si miyoi bagi thawai gi mamal se chap mane naga gi thawai su thawai ni kuki gi thawai su thawai ni adubu hairiban khoigi uja kaino na budi khoigi jelarong pui community ne na haibiri ko hairiba jelarong pui community gi khoigi ichilenau taruksi phagi baga adumak makhoisi hingamaro habagi chingna basidi kuire adumak laiba phibam sida adumak pu thadok khaba makhoi 13 hek thadok paga adumak ngasi je personal jamri yangkhai tawdana asiba hakchang ji phangle haidana lairi masigi laiba potsi numit kunga taret ni si lairakan sida hairiba ngasai unit khoigi union home minister amit shah gi pressure yauri nagaland gi chief minister nephew rio gi pressure su yauri aduga npp gi konrad ke sangma khoigi meghalaya gi chief minister gi adugumba political pressure su dum yauri adubu united naga council gi maikai dagi di mokhoi international law of human rights amadi khoi humanity ground da thadorapani en hairiba nakalamar rom de yengurakan masi political drama ni haibasi su adum mayek sengna di ui adubu lainga ki maikai dagi su ngasi makhoi 13 di hingna laire taruk amadi sire adubu akhoi gi home minister asiba phange saruda orsu pibiyo habado phange kuki gi makhoi 13 hingna phangre masigi kari haini kanaba kaino haitare masigi khudong chaba haigadra advantage haigadra masigi credit si khoigi home minister oja govindas da
ꯄꯤꯒꯗ꯭ꯔꯥ ꯃꯍꯥꯛꯅꯁꯨ ꯋꯥꯐꯝ ꯃꯌꯥꯝꯗꯤ FIR ꯄꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯂꯤ ꯈꯣꯠꯂꯤ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯃꯈꯣꯏꯗ ꯑꯗꯨꯝ ꯄꯤꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯕꯪꯀꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀ꯭ꯂꯤꯌꯔ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯦꯒꯤ ꯇꯥꯡ 16 2026ꯇ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯤꯆꯝ ꯐꯥꯖꯟꯅꯕꯒꯤ ꯁꯤꯒꯨꯝꯕ ꯄꯥꯎ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯇꯥꯅꯔꯦ ꯑꯗꯒꯤ ꯉꯔꯥꯡ ꯖꯨꯟꯒꯤ ꯇꯥꯡ 8 ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯨꯀꯤ 13 ꯊꯥꯗꯣꯔꯛꯄꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯅꯔꯦ ꯉꯁꯤꯅ ꯑꯃꯨꯛ ꯃꯤꯌꯥꯝꯅ ꯇꯥꯅꯔꯤꯕ ꯄꯥꯎꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ 3 ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯣꯏꯔꯒ ꯂꯩꯈꯤꯕꯁꯤ ꯑꯩꯈꯣꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯗ ꯌꯦꯡꯃꯤꯟꯅꯕ ꯌꯥꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗ ꯊꯥꯗꯣꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯊꯥꯗꯣꯔꯛꯏꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯏꯅ ꯍꯣꯠꯅꯔꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯌꯥꯝꯁꯤꯅ ꯊꯤ ꯍꯨꯝꯃꯒ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯝꯗꯧꯕꯅꯣ ꯇꯧꯔꯒ ꯊꯥꯗꯣꯛꯄ ꯅꯠꯇꯦ ꯌꯨꯝꯊꯪꯅꯔꯤꯕ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯗꯒꯤ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯗꯣꯛꯅꯅꯕ ꯍꯥꯏꯗꯅ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯃꯣꯏꯒꯤ ꯈꯨꯠ ꯌꯥꯎꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯌꯥꯝꯅ ꯃꯥꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯦꯕ ꯄꯥꯔꯇꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯖꯠ ꯌꯥꯝ ꯁꯣꯛꯑꯦꯕ ꯁ꯭ꯇꯦꯠ ꯋꯤꯗꯤꯟ ꯗ ꯁ꯭ꯇꯦꯠ ꯍꯥꯏꯕ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯪꯗꯕ ꯌꯥꯔꯛꯇꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯥꯒꯤ ꯁꯕꯖꯦꯛꯁꯤꯕꯨ ꯃꯥꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯃꯦꯇꯔ ꯁ꯭ꯇꯦꯠ ꯑꯦꯐꯤꯌꯔꯁꯤꯕꯨ ꯑꯇꯣꯞꯄ ꯍꯣꯏ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯒ꯭ꯔꯥꯎꯟꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯐꯥꯖꯜꯂꯤꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗꯨ ꯊꯥꯗꯣꯛꯄꯤꯌꯣ ꯍꯥꯏꯕꯁꯤꯗꯤ ꯑꯦꯅꯤ XYZ ꯑꯃꯅ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯣ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯏ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯏ ꯃꯣꯏꯅꯁꯨ ꯊꯥꯗꯣꯛꯅꯅꯕ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯍꯥꯏꯗꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯕꯤꯔꯤꯕ ꯃꯣꯏꯅ ꯄ꯭ꯔꯦꯁꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯁꯨꯡ CSOꯁꯤꯡꯗ ꯑꯦꯄꯤꯜ ꯇꯧꯕꯤꯔꯤꯕꯁꯤꯗꯤ ꯌꯥꯝ ꯋꯦꯜꯀꯝ ꯇꯧꯋꯦꯕ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯟ ꯇꯧꯈꯤꯕ ꯂꯩꯔꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯈꯤꯕ ꯂꯩꯔꯦ ꯃꯤꯌꯥꯝꯅ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯇꯥꯗꯦ ꯎꯗꯦ ꯑꯁꯤꯅꯦ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤ ꯀꯅꯥꯅ ꯂꯧꯒꯅꯤ ꯃꯁꯤꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤ BJP ꯁꯔꯀꯥꯔꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔ ꯑꯃ ꯑꯣꯏꯅ ꯁꯔꯀꯥꯔꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤꯅ ꯀꯝꯗꯧꯒꯗꯧꯔꯤ BJP as an organization ꯑꯃ ꯑꯣꯏꯅ organizational responsibilityꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯣꯏꯅ ꯂꯧꯗꯧꯔꯤ ꯑꯗꯨꯅ BJP ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯁꯤꯅ organization levelꯗꯒꯤ ꯂꯧꯒꯗꯕ ꯃꯥꯒꯤ accountability ꯃꯥꯒꯤ responsibility ꯁꯤꯅ ꯀꯗꯥꯏꯅꯣ state government ꯁꯤꯒꯤ ꯃꯥꯒꯤ responsibility ꯁꯤꯅ ꯀꯗꯥꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯋꯥꯍꯪ ꯇꯧꯅꯤꯡꯉꯦꯕ ꯃꯁꯤꯗꯩꯗ institution amada state amagi yamna high profile oiba misak amagi magi immediate family member amase masina militant outfit amagi akoi chairman oirakanda yes hairiba misak asina akoi leibak sigi kwaidagi maru oiba post tugi hek ngamthangda leiriba deputy chief minister gi post si paibiri bane maswai se akoi kamaina yengba yai yes BJP na masi yahalaga thammisina karigino BJP na masi organizational level da masi action am da lawdaba karigino swai da moina yengsandaba thijandaba karigino masi yabra haibasi akoi khanabam thoktabra adagi mathang da ina thamjaningi se thoiba thodok si kadai waidano thoise lailon by fei haiba masi karamba constituency gi makhada pole Kangpok PAC yes Kangpok PC kana no hujik lairi se sitting se yes akoi honorable deputy chief minister honorable deputy chief minister gi mafam amada asigomba laibak thiba thodo ma thoe haiba matamda mahakna wahi ama baw phongdok taba kari gino condemn tawdaba kari gino seriousness sine akoi na kaino tawri se akoi ma kanano karino haijaba natte
government akhoi ma kaino oina udeba government sigi yamna chawba post amane ba pai se adu oi bataragadi mana tawham thokpa thabak sina kadai wai dano masagi kendra du da thoiba thodok si mana adu yengdaba kari gino adagi masida mahakna kari appeal tawgiba yawre atopa nakal amagi phajan badi thadokna naba appeal tawgibadi tare adu hairiba sigi matang dadi akhoi amta ta deba aduna suffering group oiriba irrespective of magi community du kanano hajadragaso suffering group singsi masigi da makta moina akhoi kari haini medium of communication se moina phajana sem deba haibadi masigi solution ama purokna na lambi sungat yateba aduna loina parallel line da leina badong tawe meeting point leiteba moise amana amagi oina lepa amana amagi oina lepa manipur as a whole asigi yai phanana ba thabak tawba amta udeba adoi tardi akhoi sidaida machet tarak paise masan taba natraba asigumbagi phibam sina masing thingamdana lairaba ngasigi critical juncture sida manipur gi sarkar sina kari mata tawdana tumina leiba haiba sina sarkar si kaidawri haiba wahangsi hangoidabagi maram na karino aduna BJP as an organization aduga paliba sarkar BJP sarkar ani maksina masigi paukhum se lebak praja miyam da pifam thoe masi aikoina security forces Central Armed Police Forces mayam sida thajal lai haire thajal lai basi public ki safety and security gi damaktara hai basi akoi wahang hangning ba po eba moi leina hujik ngasi bhawbada thoiba mayam sina kari nandagi phagre haiba matam dana akoi madu thijan humjan badadi hotna dana ngasi dead body phanga kandana security forces sani chahum tawraga thiga haisina kari hek day 1 dagi moina phajana masidaida thi humdana tawramagadi tekta kaidana na ba tawramagadi masigi laibak thiba thodoksi thoamgadra haibase BJP sarkar na masigi paukhum pihanninge ba plus manipur gi intelligence state government ki intelligence kari tawar lai moina hangai thiba phangdri se kari gino manipur gi intelligence sarkar gi intelligence na report amta pirak tabra natragna asuki matik solabra manipur da keno tawri se aduna every institution khudimak manipur da lairi se law completely collapse neba pura dormant state ta neba lairi se inactive pura mathau amta tawdaba tawriba mayam se aduna si puna maksina maram oira kanda ekhoi chingnaba ma po eba cobra battalion ani ma thajal le hai kadai waida deploy tawri hujik hana ekhoi gi honorable home minister na mamang da kari haibi gi singkhong singya da leiba foothills area sing sida leiramba central security forces mayam sing si lokthoga akoi state force na mahut silani hai yes hojik madu sillabra kayam na madu thabakta practically convert tawgre adagi incident ama hek thokpaga unwanted incident ama hek thokpaga leibak sida NIA da hek da scenery sina kari gino state government sigi magi role and responsibility magi duty magi function amta leitrabra NIA na leibak singa anmana pharabra NIA na sarkar si paihan mana manipur si NIA na palhan mana pharabra NIA har si state force si kaidona balai no state ki intelligence si kaidona balai no asi myam je akoi wahang yam hangninge ba aduna yengu ba hiram khuding makta maigai khuding makta khongphang khuding makta putharaga lairaba manipur gi ngasi asoi badana langoi chala aba akoi je luppa ba khunaya maneba orise aduna asigumma matang sida akoi wa ama mayam haining de center na tawri basina karino state na tawri basina karino akoina center da tainaraga kakta leiba yaroi ba center home minister Amit Shah adagi center Narendra Modi na kaim tawbidre Narendra Modi na hanna yengbidre Amit Shah na hanna tuna yengbidre Manipur mirai bire usit pidre moina nongmata lakpide tawr leiba Manipur sida state sigi government ama popular government ne na name sek ki popular government ama lei se masigi sarkar se praja miyam sina loina kauthoga akoina center da khakta khudom bi thin biya roi ba state ki laingak si mai chau chau na lei se moina mathau tawrak ta ba se masi hana functional ohen ga da bane ba adu kanda moina functional orak pa matam da home ministry OBI union home ministry OBI prime minister OBI moi thok deal taw jaru ga da natro ai koina loina amasu yengsallaga ai koina leibak si pali braba prajana leibak si pali braba sarkar moi kai dor lege
adagi mi mari mangana chalaiba cabinet expansion bhawa tawba ngamdaba sina di nong gi misi mina helakani nong gi awaba tarakani hojiksu ngasi gi laibak thiba thodok mi asuk leitre asi bhakchang phange habaji khakta natte kapna ba lepte adun si puna makse manipur gi home minister kadi tawri manipur gi chief minister kaidawri moi ahum marina laibak si chalai raga leirabanina magi tawgadaba mathau magi area of functioning work allocation do yen thokna drabanina portfolio do yen thokna dramnina cabinet expansion tawdramnina one man army gi type ta moi khara pangchat chatlaga leirabanina thabak to moi na loina burden du puta raga di si loina khorakpa ta baneba duna every angle da every sphere da manipur bjp government si di totally flop ne id masi center na ta sengna sumaina flop chat halaga pajana leibak si completely damage o helakanda amuk khara leiraga sidi yararoi na hairaga amuk pr thamjalaga akoi election ga si tawdana ba mathang sangdokpa yana ba poram mama yad ibra haiba bauching na ba ma leireba khoide sumain tawraga aduna hujik moi ki battalion ani thajal iba cobra unit ne na tawriba mayam si so crpf ki affected area sing da deploy tawba ude kada wai jano lei si akoi public ta common man da oina hena panic oiba ama phawal leba aduna leigadaba mafamda leigadaba tawgadaba thabak na tawdaba si mayam se mo bjp na phajana engineer tawraga aidi rajya sabha gi mp election si hek loi gibaga manipur da yam unexpected oiba yamna tamthiba makhal gi lan am sokna halaga bjp na sem saraga moina direction piraga moina engineer tawraga angakpa makhal gi karigumba incident violence ama thoalla kanda manipur se mawong ama da moigi pandam ama phangnaba game plan ama chatharibra haibasi ba khodi chingnada bungamde haidana ai sumain thamjage bangkin how far katai bo yongna chumi lale haidi khangjade ko aidi subject to correction masi aina tajaba paw mugi matungina japawil chawbu journalist ni ko yamna koigi thigat khokat ba yamna kanba koigi ojani haibadi portfolio si yen thokta targa su bjp na ngambagi di bjp dadi everything is possible lies neba aduna inaw bangkin su congress ki spokesperson amani congress ki su mamang me akoigi hojik thoglaiba thoiba conflict mayam sigi achauba root cause akoigi suspension of operation si ju achauba kaino makhakni sigi matang se hek lakpa matamda congress ta dum hamuk taibagi sima dum taidana lairabane adubu toge extend tawra roige haragadi bjp na ngambane adubu suje chanabada makhoi da karigumba khanat kanaba khara lei khangdana dum extend amuk tawriba adu ibata agadi laibak si kari oigadoino bjp na manipur kanni hairimnina adu itagadi bjp da bu thaja doira congress da bu thaja doira adu dagi amu aina bamkin da lakningi je ngasai gi kuki gi di jingi su hairam bane julia singdai na khoi gi di maitai gi di lingjen mana mandadana upai leite jingi nam lingjen je phagera pharoira khoi gi di amana haiba da pulap chatle job lang chatle na sumain tawdana oza alfred arthur outer ge oza alfred arthur si kai mangra ge sine amar nakalabrom dadi oza paujel chawba mp gi oza bimol si sikima tingdana miyamna kagi haiba congress ki oza alfred arthur si mana kage bagi achauba maram si ma si kuki na support tawraga kagi bane bana kalamarom da adu targa di hojik thoibe irang mayam sigi marak sida oza alfred arthur karai jatkhre ma kemta magi maikai dagi hojik koi condemnation everything kari gumbam ta tade simasu sinasu dum maram mama oira kanda congress ki aphabasu lai bjp ki sulai political party amlerdi magi plus point minus point ji dum laibam thokpane aduna akhoina pambadi awon ba malak pa pami political party gi wa toksi aphaba mi pami sida national party sing da khoina thajaba se sum mangsilak pa se sigi matang sida thoiba issue me am siga yengra kanda bangkin kari thambiningi thambiyo aionda hangbiriba question se yame mp alfred kai chakre habisra adu su laire adudagi ngasai bjp si only political party manipur safe to widabani haibaduma laire ko
moina safe tawdoribra congress na safe tawdoribra haibasima kaigino de miyam na pambadi solution porakpa pameba congress na safe tawdoira BJP na di BJP is the only political party which can save Manipur hariba adui tardi miyam na thaja doise political party national party ani sidane ba miyam na kri inari se adui tardi miyam na thaja doise hojik lairi basigi critical juncture sida miyam na thaja doisi akoina congress ta chatluragana solution je phangdoribra natragana machin makna hariba BJP is the only political party which can save Manipur hariba sida thaja doira BJP gi di hojik vote khomba kanna hauri sijini koi kana thaja doino ba kanamta da thaja biruno congress su BJP da su haibadina afaba tawba mi do haibadi congress na afaba tawre congress ta thaja biyo BJP na afaba tawre BJP da thaja biyo aduna kanada thaja gadage haibasidi ekoina hairaga hekta mi na thaja bigadab su natte aduna masidi prajana chathariba asigi series of incident mayam sida thoiba thodok afabo oibiyai phattabo oibiyai kasi chathariba manipur da koina mitna sangsang na uba phangiba mayam se masi punamak se munna analysis tobira kanda kari na phari kari na phatte haibasidi adumaina adomda calculation tawra kanda phagadra na khalle aduga honorable MP koigi Sri Alfred Kangam Arthur se haining da bane ado adum hangbira bane nai khara haijaramage akoigi magi yamna personal oiba ana ye khara yawba aduna adugi matangda magi treatment kari kara khara tawbana maram oirakanda ma kitang health ki condition na maram oirakanda khara keno tawbane adubo any activities issue akoi lep laite magi mayam ama keno tawrakanda developmental works oisno ado mayam na pambiriba koigi wangang haninba haibi haninba leibadudi ma parliament da magi phangba matam dudadi ma phana ama oigera adum ngangi parliament da MP Alfred Thorak khide wangang khide haba matam di session amata da yaw khide ba loina ngangi aduna magi mathodi parliament da wangang ba leibaki su pukhat padune aduna state ki sigim leiba meter maram tang thachage kwa hoi MP magi mathausi parliament da wangang ba leibaki core issue pukhat pasine ba adumakpu hojikti Manipur sida series of unwanted incidents thobanina akoi karigumba MP magi maikai dagi nungai tapa wahai phongdorak pagase koi taninge ba expect taweba ojabi mol dum tawri akoi nungai ko adubu hoi hojik bangkin nabudi magi personal oiba health issue lei haeba adubu at least maze hagot pa kangkhat pa sungam ngamdrabra bedridden oirabra sijo hangba ya ba wahang ngam kak oira ini ko nangna magi health issue ne haragadi adu itaragadi adu bedridden oidadana hagot kangkhat pa ngamagadi adumak at least condemnation nungai ta pa wahai khara phongdorak pa haibase miyamna outer gi oigera inner gi oira miyam gi expectation ne ba sisidi adu khakki wari ni da miyamna adum Alfred Arthur si karai mangrage mahaki warol ama bokta ba phangdaba ojabi mol gi di adum tajai ojabi mol gi di khoi appreciate adum tawri sini any incidents any kenoma thokpa matamda ojabi mol gi mana chatpa magi activities khoi adum ui adubu only parliament ta thoga wangang ba thugak tang na magi responsibility ni khallagadi leibaki matam gi oibe issue da mahaki voice kitang raise tawrak taragadi madusu kitang lan gadra na khalle bangki makhata bi bangkai leibak miyam na amadi anchor na notice window na akoi afaba thabak to haning bagi damak ta piba suggestion note to sanjay welcome to jay tawbudang bu aina masidaida awaya khunggi wa natana praja miyam amasung aina anchor da thamjaning ba ase akoi sume awana taba matamda nungai taba phongdok pa haibase leader amagi hongna sane adu masigi live program si so honorable MP gi mi sing adum soidana reach out torongani asigi matung inna ma follow up tawjarakani haidana ina asa tawjai okay aduga luri badi akoina yengadabase honorable prime minister se kari haigra
Honorable Home Minister na kari hairakre mi phajal laga hostage kya ama numit kya ni no phajal laga thambasida akoi gi Honorable Prime Minister na kari wa phongdokhi Honorable Home Minister na kari phongdokhi Manipur gi lairiba akoi Rajya Sabha gi MP kari phongdok pikhi kaim phongdokte Manipur gi lairiba BJP gi State President som da Rajya Sabha gi chatkani na som da koilang langi basi jo akoi kari phongdoe kaim phongdokte aduna phongdok haninge haibagi wafamdu amadi highly regard to zabagal loinana phongdok pada effective oigadori basi kanano harakanda ruling party se sarkar pairiba party se moisina aduga akoi Congress party gi oinadi akoi yam condemn mungdem tawraga nungai taba phongdoga sum mapan thonggi kuyom gi akoi gi extra ma gi tungan ba akoi gi cosmetic layer si kya tawdeba aduga BJP na moigi condemn tawraga action yaudabase follow up leitabase asigumba si so akoi Congress party di pamjadaba aduna with firm determination and commitment akoi gi party leaders sing na karigumba ama phongdokpa matamda tare tara thona khallakanda kaidaugadage masina akoi na kadai bhaubada kari impact piba yai masina kari effective oini oiroi haibna jingbase yengaga taweba asigumba mayam se khwaidagi ahanbada aikoi hujik ngaiminna seba ngasi nagagi hostages phajaluraga thamoba mayamdo asiba hakchang oina phange Prime Minister na X ta tweet tawrakpra yengse Facebook ta post thagalapra yengse adagi Home Minister Amit Shah na sigi leihidriba matang sida kari wafam phongdor enungai tabo phongdorakpra yengse ba hujik aikoi na expect tawgadabadi kanano makhoidagi expect tawgadabneba aduna asigumba wafam amata phongdoktaba phongsu phongdorakani haiba thajade ko asigumba mayam se aikoi munna yengba tai masi bauda thokriba mayam se missing person mayam gi keno se yame Avinash Anthony gi Adailin Thoingambi Hemamjit ki Kamal Babu gi Mukesh ki adai mamang da BDA personnel ama hek horok padu da phangdre tawraga sina phangbadu gi siguma mayam adai jiri gi tamthiba mihat yamna nungai tabe incident sida adagi ngasi thoiba thodok sida lep laitana marak ta siriba adagi drone bombing da laitriba siguma mayam sida akoi sarkar pairiba center da lairiba Home Minister Prime Minister Manipur gi akoi gi Rajya Sabha gi MP na chingba adai Manipur gi khakwa natraga so moi gi machin chatpa BJP kana gumba from across the country kana gumba any XYZ amana kari phongdok pa leigre masi gi matang da kari nungai taba ninda tawba yawgre moi tawde masi akoi yam hakchana lofam thoeba si punamak sida yaraga yenga leiriba Manipur gi BJP sarkar se dummy government se sigi tawsannabagi fake ki sarkar se moina just Manipur da PR thamdrasu yai Manipur da sarkar haiba amadi lairi haibadu adugi constitutional disorder du leitaba mananaba moina set up tawriba drama gi stage si stage amaneba akoi Manipur se moina sanari neba drama se asigumba mayam se masi akoi wahang hangba mathau yam tai aduna hangadaba right person right place ta concerned person da aikoi question hangba yam mathau tai aduga ani subada aina haijaningi se Manipur kangadaba party di BJP khaktane hai base BJP na hujik Manipur kanba BJP party adu ada loin tokhi seba kari no ba hujik tawri se akhoi kari no tawri se khangdeba akhoi ji hingira sirira kari no 600 square miles sida akhoi di ikaya ba yamna Manipur gi asengba pak chawba square kilometer si kaya no BJP government na amta khumbiyo akhoi se 600 square miles dagi khongkap am hendok pa yadana leiri se masi sumaina sum kayam kuina thambigi dauri akhoi di mahausa ining ka tamna ching pa turen chingman Manipur gi kachin ko ya sen mathungna jati kanglup phurup khuding ma kanungsi chana na hingminaraga koicha chatminaramba matam amagi Manipur do adu pameba adu nattabida akhoi sing ngayok cha phugi manungda thammaga akhoi hatning ba matamda hatpagi moongda thambiba charam meega thambiba se asi Manipur na BJP na Manipur se asi moigi aphaba Manipur nungai ba Manipur ne hairaga di akhoi di thainagi hanagi Congress party matamgi Manipur do ina akhoi di pamjayeba
adu oina halhan biro ba asigu mamyam si amuk tokrase hawjik si Manipur Police Department si kayamna moral si down were Manipur Police Department si hujik kaino tawrise Manipur Police Department si lighting decoration gi show gi ni swai da lai se angang macha gari macha da ko chatpa mi khara check tor pha ba helmet uptaba pha ba adagi fine lo ba adagi si gari tinte set pa asigu mamayam si natna moi gi mathau leite ba si konung mamang da adagi sanjen thong da adagi si khuya thong da adagi si hapta si chekon da adagi si kai kai dano singjamai gi asida kaisam patta swai da pairaga lanbung dong na leiri ba sibai myam sina kaidori no ba si mai thadokhiba mafam da mai duty du phajana tawhan ba kaidawe ba Manipur Police se masana set liba magi uniform se masi masa mathan ikai jarang ngani khalle ba moi da makhong makhut punjan biri sina kana Manipur sarkar maroi no home minister na Manipur gi home minister na Manipur gi magi state forcing se functional ohen da ba si kari gi no ba adagi completely divided oheli si kari gi no BJP na Manipur gi state forces sing si pura setok na hali si kari gi no Manipur lairiba police sing sibu Maitai police Bangal police Naga police Kuki police ana mai community wise da community line da posting ta haliba duty ta haliba kari gi no ba si hana amuktang punjan na haloba Manipur gi state forces lairiba MR IRB Manipur Police Commando lairiba mayam sing se punna amta ta haloba si bawa unite to han bangam dana security force for the protection for the safety and the security of the people and the state lairiba mayam si moi masen oina setok na rakanda aikoi gi safety and security moi da gi kari expect no ba koin taw doise masi akoina hairaga lakpa se yam laina lowe ba mayam na su yam laina tarai na lobo dong na tawe ba akoi yam lumna ne ba haijari je yam serious matter ne state forces si completely divided oiraga community line da dharma kangrup jati phurup ki basis ta khaidok naraga setok naraga mathau tawhaliba lam da tahaliba kuki na kuki gi area da naga gi area da maitai gi area da na tahalise sida Manipur loirabne ba si Manipur loirabne ba si hana amta phajana moisi restructure tawna ba revive tawna ba khotna hallo haibane da aduna akoi question hangada ba yam maru oiba myam lei aduna asiguma myam se yam wa haining de da yam wa haining de dine phagi jugai dong tawe ba Manipur da hujik tawri je Manipur je pura joker ne tawri je Manipur gi laiba state forces security forces central forces oisino amat mathau tawhande institutional ethics completely decay tawrabne pura completely rotten sigi institutional ethics mangi ba mayam sing se masi government itself ma masa se ethics laite haibane principle laite haibane ba constitutional values sima respect tawde haibadu gi reflection clear reflection ne ba masi akoi society na akoi na phangi ba mahi se moina tambiri ba khudol se du mayam du gi reflection ne ba aduna sigumba mayam se magi moral responsibility lerakta ba ethics lerakta ba institution khuding ma collapse tawrakpa government ki functionaries machineries khuding ma hijack tawra akanda bura holo ohelaga moina mamingi oina murti dona khilla thamma kana mathau to halaktabadagi laibak si kangkhong chaidana law and order se completely break down tawre no honorable supreme court na hairaba bhawda tumin election bangamba Manipur gi BJP sarkar karigumba amata ek tawdana aduna thoiba ngasi siriba mayam si su phajaluriba singdu su ngasi ekoina wadana ekoina sekmai lan bangamdadana leiri si su karigino pale lan thokpa ngamdadana leiri si karigino ekoina rule of law laitre haibne laibak sida aduna BJP na Manipur se BJP khaktana nungai hanba ngangani BJP haiba party sina khakta Manipur da nungai hanba ngangani haidau sarupudi ihan hana BJP na rule of law le hello laibak sida wa to pam da ngang de bida rule of law le hello cabinet expansion tau haujik so lairiba BJP gi MLA minister mayam sing si BJP ga chatminari ba magi MLA elected member mayam sing gi thomjal laga huji cabinet mi pham dana laibak si gi kaidau si gi na hekta khoyen masa paira ko chen che laga hotna ga dabne ba laibak ke huji moi kai dana se Nitin Gadkari unabai photo thagalak dana lai asi kaino tawdana lambi sorok ke lambi sorok si su sem ni na tawram magam tat pat tawram magam malhal maga matek khara tha ba horam maga tumin chup chat lai gre mang gre tung gre lot khre ba
law and order su ngak taba leibak sin rule of law leitaba leibak si ngakpi senbibra hai su nataba development su tawdaba hiram khuding makta completely fail oiraba iraq naraba luppaba ai khoi sibo sida amuk moina ai khoi natana leibak si nungai hanaba praja gi damakta BJP haiba party si nataba leite hai taragadi sidi praja miyam na decide tawsuna wangang de khoi nganga yam thin nga kaniba aduna bangkin ai wahangam dangka ai angtang cross tok jauge ko hai basi khoi BJP da su Congress da su hana li sangchit na 15 years ki Manipur da yengre adu hojik si lairiba conflict sina maram orakanda khoi miyam na BJP si di pam da bagi achauba mami madi tari adu how far BJP si pami natraga pam de harga su hayeng board ki result na magi keno se lep ka doini number game da laibani na adumak po hojik aina hangiba wahang dugi pakhum oina bangkin na haidi BJP na maram oirakanda ngasi thoiba kanglok ki irang adagi khoina national highway chatpa yadriba IDPs mayama khoi mayum da hanjan mangam da na lairiba law and order breakdown tawriba lebak sida rule of law chatriba BJP na maram oirakanda grievances atukki matik laireba kanglok masen gi marakta trust issue trust deficit se laireba in case if hariba issue mayam si if congress ki id kaino si amuk lakpa taragadi lairiba grievances sing se kharak khajik tang oiraga su revive tawba ngamgani habagi thajabadi bangki laibra kamai dawi Congress party na amasung adagi aihak na koi panel discussion sing da yam tattana haijabadoi che akoi na day 1 dagi dum hire lak pase ama amagi wana te 18 tak na haijarage matam jam dem do man tre masidai da chaiga leiri ba khulai myam si phajalo hai base it's not a joke it's a very very serious matter ne ba ngasi phajalluri ba hostage mayam do makok tu nungna sugai ra ga hat pa oiramoy ba huji adu postmortem report ki matung ina laga budi khangni ko ngasi kapnari ba aduda adu kapnare hari ba mayam se masi karino toklaw bi ra kapnari se nauri ra kapnari se karino ba kapnari se khulai phagat lo ain na yadaba lo na yadaba chai ra ga leiri ba illegal mayam phagat lo hai sida wa loin loiram ne ba peace la na bagi ahan ba immediate step ne ba si se pung chai ra ga salak sagai chai ra ga leiri ba gunda phanda tawruba nongmai amam paisal laga sida tawriba nongmai myam si entire state sidagi si amtang tumna phagat la kanda karina kapak pano yengse karina mi hat pano yengse hai base BJP na sungta ta disi karigino sida ne ba koin hekta hai je BJP na thon ba lan ne hai je moina mi kap phal laga hatlali ne ba mi kap na ba nongmai do lokhot lo phagat lo hai ba yadraga di kap no hatok no hai ba natra ne indirectly moina min tawisi si natra ba si taw ya de ani subada rule of law lehen laga laibak si loire magi development da khumang chausan na tawba ngamba or ngamdaba ama amagi development gi amagi public welfare gi scheme project mayam doti rule of law leira kanda laibak tu santi leira kanda constitutional protection do phajana magi state sida magi public praja miyam sida pibira akanda tapna magi follow up laksaga da pot neba sidi it's a mandatory part and a parcel of the government neba sidi hainadra su yaba pot neba rule of law si hana lehallo laibak sida law lay haibasi amtang hana khanghallo si punamak si karamba matamda khangangani BJP amasung BJP ga chatminnariba elected member MLA minister mayam singsina constitution masak khangakani ba moi constitution khangdreba constitution na piriba right mangon na piriba magi values mayam principle mayam singsi khangak ta baine ba aduna constitution gi my provision mayam si manipur da phajana implement tawruk ta badagi kang khong chairi ne ba si puna maksi tawgi hai taragadi constitutional values si masak khangna chatla kanda leibak ta rule of law leira kani ba rule of law leira ba leibak tu da development hai sidi masa mathan da automatically matam gi role nung ji ta til kanda yaujara kadabne ba sigi chawkhat lamjen sidi aduna chaira leiba illegal arms mayam gunda phanda aina yadaba unlawful organization mayam singse entire state sidagi magi leifam mafam du da get namaga thamjallo haiba loina lok tor thamjallo ba adu monitor tawba ngamdaba adu yengsanba ngamdaba adu da lamhen tu hen ba mayam do
ขุดถาบงำดับใจถาบงำดับสารการสินะลานสิทุอันบันเนี่ยหายเด็กที่ขนาดทุอันบันเนี่ยหายด้วยนอบไปจัดฮัลเลปังใจฮัลเลปังกับนะฮัลเลปังฮัตุนะฮัลเลเกมจะหายดีดูก็ตุมินนั่นเลยดูดิสิกรีโนอดูนะคอนเกรสพรรคน่ะป่าแล้วก็ดิทั่วอีร่างสิ่งสิคำดาวนะลักษณะบางอย่างนี่คดีท่าดังเราบีกันได้เกี่ยให้บอกว่าหังดูกี่เป่าขโมยเนี่ยอินะin short ตะ point number 1ดะใจแล้วก็เลยแบบ illegal arms ไม่ยามสิ่งสิโลยนะ clean up ตัวทั่วปะมาทั้งดะเลยบักตะ constitution งะนะจัดหันบ่ every institution government functionaries machineries คุจิงวักเสีย rule of law มาสักครั้งนะทับกตัวหันละอาการดะ constitution की guidelines ไม่ยามสิ่งสิปัจจัยนั้นพอรู้ตัวกันแต่เลยบักสิดะ rule of law เลยนี่ law เลยบักอามาดะลำเห็นตุเห็นบังมวยลำเห็นตุเห็นบักกุนดายามเลยแต่บ่มาพัมดะเลยบักตัวนุ่งอายพบตั้งดูเลยตาบสันติเลยบักอามาโอยนี่อดูนะอัตโปะเห็นอัตวยไม่ยามดูที่คนลักษณะก็ได้ว่าพวกเนี่ยโอยริบ prevailing situation สิดะที่ Congress Party นะสิกี่หายริบ point ครั้งเสียสิเล่าเลยหายกันดะมณิปุรสิ600 square miles ตัวน่ะนากากีมณิปุรอามาคุกีกีมณิปุรอามาไมไตกีมณิปุรอามาสมัยนั้นเลยบัดต้องนะตัวลิบเสียสิพัฒนาปุ่นจัลเลยหายกันดะมาหูชากีมณิปุรอดูกุมบะจัดนิ่งมาพัมเดจัดไปยาบะคนเนี่ยเลยนิ่งมาพัมเดเลยไปยาบะนุ่งสีจานะหิงบะมณิปุรดออดูกุมบะอามาโอยเห็นกันนี่หายไปสินะ Congress की priorityเนี่ยนะทำจักเก Okay, thank you very much.